ꯀꯞꯄꯒꯨꯝ ꯀꯞꯄꯅ ꯀꯥꯟꯅꯔꯔꯣꯏꯗꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯤꯡꯊꯤꯅꯨ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯀꯥꯟꯇꯗ ꯀꯣꯜ ꯇꯧꯔꯛꯏ. ꯀꯣꯜꯗ ꯇꯠꯂꯝꯗꯥꯏꯗ ꯔꯤꯁꯤꯞ ꯇꯧꯔꯛꯏ. ꯅꯤꯡꯊꯤꯅꯨ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯗ꯭ꯔꯤꯉꯩ ꯀꯥꯟꯇꯅ ꯍꯥꯏꯔꯛꯏ. ꯅꯁꯥꯅ ꯈꯪꯅ ꯈꯪꯅ ꯉꯥꯡꯈꯤꯕ ꯃꯤꯅꯝꯕ ꯇꯧꯈꯤꯕ ꯑꯣꯏꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯀꯔꯃ ꯂꯥꯛꯂꯝꯗꯥꯏꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤꯅ. ꯅꯤꯡꯊꯤꯅꯨ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯅ ꯍꯥꯏꯔꯛꯏ. ꯗꯣꯛꯇꯔ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯩ. ꯑꯗꯨꯕꯨ ꯏꯔꯥꯜꯁꯤꯒꯤꯗꯃꯛ ꯐꯪꯍꯩꯗꯕ ꯆꯩꯔꯥꯛꯁꯤꯗꯤ ꯑꯩ ꯐꯪꯕ ꯀꯤꯖꯩ. ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯈꯛꯇꯪ ꯗꯣꯛꯇꯔꯅ ꯄꯥꯡꯕꯤꯌꯨ. ꯅꯪꯅ ꯑꯗꯨꯛ ꯅꯕꯨꯛ ꯐꯠꯇꯅ ꯑꯍꯦꯟꯕ ꯄꯥꯝꯈ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯤꯅꯨ? ꯑꯗꯨꯛ ꯐꯠꯇꯕ ꯃꯨꯛꯇꯥꯔꯩꯗꯨꯒꯤ ꯑꯔꯣꯟꯕ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯀꯔꯞꯁꯟ ꯑꯗꯨꯗ ꯂꯣꯟꯅ ꯌꯥꯎꯔꯒ ꯅꯪꯃꯛ ꯌꯥꯎꯅ ꯏꯇꯥꯄꯨꯌꯥꯕꯨ ꯍꯥꯠꯍꯟꯈꯤꯕ. ꯅꯤꯡꯊꯤꯅꯨ, ꯃꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯥꯟꯇ ꯈꯥ ꯆꯤꯛꯂꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯁꯤꯒꯗꯧꯔꯦ. ꯅꯪꯒꯤ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯩꯒꯤ ꯃꯈꯨꯠꯇ ꯇꯥꯒꯗꯧꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯁꯣꯟꯕ ꯃꯤꯁꯣꯅꯤ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪ ꯅꯆꯤꯟꯗꯨ ꯅꯤꯛꯇꯕ꯭ꯔꯥ? ꯅꯤꯡꯊꯤꯅꯨ ꯏꯀꯥꯏꯕꯅ ꯀꯥꯟꯇꯒꯤ ꯃꯃꯥꯡꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄ ꯐꯥꯎꯕ ꯉꯝꯗꯦ. ꯀꯥꯟꯇꯗꯤ ꯄꯦꯟꯗꯅ ꯍꯥꯏꯔꯦ. ꯑꯩ ꯃꯤ ꯍꯥꯠꯇꯦ. ꯑꯩ ꯏꯔꯥꯜ ꯂꯩꯇꯦ. ꯃꯍꯧꯁꯥꯗꯒꯤꯁꯨ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩ ꯏꯔꯥꯜ ꯂꯩꯇꯦ. ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯉꯥꯎꯕꯁꯤꯡ ꯑꯗꯨꯗꯕꯨ ꯐꯅꯕ ꯂꯥꯌꯦꯡꯈꯤꯕꯅꯤ ꯑꯩꯅ. ꯑꯩꯉꯣꯟꯗ ꯃꯨꯛꯇꯥꯔꯩꯅ ꯏꯔꯥꯜ ꯀꯌꯥ ꯑꯃ ꯄꯟꯁꯤꯜꯂꯒꯁꯨ ꯑꯩ ꯏꯔꯥꯜ ꯂꯩꯇꯦ. ꯁꯤꯔꯕꯁꯨ ꯏꯇꯥꯄꯨꯌꯥꯒꯨꯝ ꯃꯥꯏꯊꯤꯗ ꯏꯗꯣꯝ ꯊꯧꯅꯥ ꯐꯅ ꯁꯤꯈꯤꯒꯦ. ꯑꯗꯨꯒ ꯃꯨꯛꯇꯥꯔꯩꯒꯤ ꯃꯈꯨꯠꯇꯗꯤ ꯑꯩ ꯁꯤꯔꯣꯏ. ꯅꯪꯁꯨ ꯅꯁꯥꯒꯤ ꯅꯔꯜꯗꯨ ꯌꯥꯖꯔꯒ ꯅꯗꯣꯝ ꯁꯤꯖꯈꯣ. ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄꯒꯤ ꯋꯥꯔꯤ ꯇꯧꯔꯛꯀꯅꯨ. ꯉꯝꯃꯤꯅꯦꯀꯣ ꯅꯪꯁꯨ. ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗ ꯃꯌꯥꯝꯅ ꯑꯗꯨꯛ ꯊꯥꯖꯕ ꯊꯕꯛ ꯇꯧꯔꯒ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯝꯗꯨ ꯃꯨꯠꯀꯗꯧꯔꯦ. ꯂꯪꯁꯤꯜꯂꯤꯕ ꯄꯥꯎꯕꯗꯣ ꯃꯄꯣꯛ 8 ꯄꯣꯛꯇꯨꯅꯁꯨ ꯅꯈꯣꯏ ꯀꯣꯛꯄ ꯉꯝꯃꯣꯏ. ꯅꯤꯡꯊꯤꯅꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ. ꯏꯇꯥꯄꯨꯌꯥ ꯁꯦꯡꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯗꯣꯛꯇꯔ? ꯅꯪ ꯈꯪꯉꯒꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩ ꯁꯤꯔꯕꯁꯨ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯉꯒ ꯁꯤꯈꯤꯒꯦ. ꯀꯥꯟꯇ ꯃꯔꯧ ꯂꯩꯅ ꯅꯈꯣꯏꯅ ꯏꯇꯥꯄꯨꯌꯥ ꯍꯤꯡꯂꯤ ꯍꯥꯏꯕ ꯊꯥꯖꯔꯒ ꯂꯩꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯋꯦꯁꯃꯤꯔ ꯁꯤꯇꯤꯒꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯆꯣꯡꯊꯔꯒ ꯊꯧꯅꯥ ꯐꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯏꯇꯥꯄꯨꯌꯥꯗꯨꯗꯤ ꯅꯈꯣꯏ ꯀꯥꯎꯔꯕ꯭ꯔꯥ? ꯅꯤꯡꯊꯤꯅꯨ ꯐꯣꯟꯗꯨ ꯊꯥꯡꯗꯣꯛꯂꯒ ꯒꯦꯂꯔꯤ ꯑꯗꯨꯗ ꯆꯪꯂꯒ ꯑꯀꯛꯅꯕ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯏꯜꯗ ꯍꯥꯞꯇꯨꯅ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯀꯥꯟꯇꯗ ꯁꯠ ꯁꯤꯌꯔ ꯇꯧꯏ. ꯀꯥꯟꯇ ꯐꯣꯇꯣꯗꯨ ꯎꯔꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯅꯤꯡꯊꯤꯅꯨ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯏꯇꯥꯄꯨꯌꯥ ꯁꯤꯔꯤ ꯍꯥꯏꯕꯒꯤ ꯅ꯭ꯌꯨꯁꯅ ꯋꯥꯏ ꯆꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯋꯦꯁꯃꯤꯔꯒꯤ ꯒꯣꯗꯥꯎꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯎꯕ ꯃꯌꯥꯝ ꯂꯥꯌꯦꯡꯐꯝ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩ ꯏꯕꯥꯅꯤꯅ ꯐꯥꯏꯜ ꯂꯣꯏꯁꯤꯜꯂꯝꯕ. ꯃꯥꯒꯤ ꯑꯔꯣꯟꯕ ꯔꯦꯟꯠ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯅꯝꯕ ꯐꯥꯏꯜ ꯑꯗꯨ ꯊꯤꯕ ꯆꯠꯈꯤ. ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ. ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯤꯕ ꯃꯅꯨꯡ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩꯅ ꯁꯤꯜꯂꯒ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯐꯥꯏꯜ ꯑꯃ ꯔꯦꯟꯠꯇ ꯊꯝꯂꯝꯒꯦ ꯍꯥꯏꯖꯤꯟꯅꯔꯒ ꯃꯥꯕꯨ ꯀꯧꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯛꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯥ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡ ꯃꯨꯛꯇꯥꯔꯩ ꯏꯕꯥꯅꯤꯅ ꯔꯦꯟꯠ ꯑꯗꯨꯗ ꯑꯇꯣꯞꯄ ꯐꯥꯏꯜ ꯄꯨꯝꯕ ꯂꯧꯔꯨꯅꯕ ꯆꯠꯄꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯧꯅ ꯊꯝꯂꯝꯕ ꯐꯥꯏꯜ ꯑꯗꯨꯗ ꯏꯅꯧ ꯅꯧꯕ ꯃꯨꯛ ꯆꯣꯠꯂꯤꯕ ꯃꯥꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯅꯝꯂꯝꯕ ꯊꯦꯡꯅꯈꯤ. ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯑꯗꯨ ꯁꯥꯔꯒ ꯅꯝꯒꯅꯤ? ꯀꯣꯂꯣꯝꯅ ꯇꯧꯕ ꯁꯥꯏꯟꯁꯨ ꯅꯠꯇꯦ. ꯈꯨꯕꯤ ꯑꯅꯤꯃꯛꯅ ꯅꯝꯕ ꯁꯤꯒꯅꯦꯆꯔ ꯑꯗꯨꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯕ ꯐꯣꯇꯣꯅꯤ ꯑꯩꯅ ꯊꯥꯔꯤꯕꯗꯨ. ꯆꯦꯗꯨ ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯂꯩ. ꯀꯥꯟꯇ ꯇꯨꯃꯤꯟꯅ ꯂꯩ. ꯅꯤꯡꯊꯤꯅꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯄꯤꯔꯥꯡ ꯏꯍꯧꯅ ꯍꯥꯏꯔꯦ. ꯑꯍꯣꯏ, ꯑꯩ ꯏꯔꯥꯜꯂꯦ. ꯑꯍꯦꯟꯕ ꯄꯥꯝꯕ ꯏꯇꯤꯛꯀꯤ ꯄꯔꯆꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯂꯨꯕ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜꯗ ꯂꯝꯖꯩ. ꯏꯇꯥꯄꯨꯌꯥꯕꯨ ꯍꯥꯠꯅꯤꯡꯕꯅ ꯉꯥꯎꯔꯕ ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯑꯣꯏꯅꯤꯡꯕ ꯃꯨꯛꯇꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯏꯇꯥꯄꯨꯌꯥꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯍꯥꯏꯖꯤꯟꯅꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯥꯅ ꯇꯧꯈꯤ. ꯑꯩꯁꯨ ꯑꯍꯦꯟꯕ ꯑꯩꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯍꯥꯏꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯨꯔꯦ. ꯍꯣꯝ ꯑꯁꯤꯗ ꯊꯕꯛ ꯄꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯈꯟꯖꯈꯤꯕ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯧꯁꯥꯗꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯍꯧꯔꯛꯈꯤ.
angang kaya hatuna aingunda threaten tawpa lepte aigi homgi angang singsibusu hatkani haina tattana hai mana miyamgi mamangda Dai Cha chokri da phamling ai sungamnaba mabu ki halaga khara tasen khara khangsina da lakbani adubu ngasidi aigi lambi loi ningthina sor ama chingkhatuna tanik na haire araiba itapuya ki khodam simadi doctor da sinaramge mateng simatangdi doctor na pangbi aigi sibaki matam khangdraba mikup sidadi ai itapuya buddhi bangam ka taba matre doctor kanta sorama tapna handoktuna haire phare ama buirisu ikai khamnabada matik chabi itapuya ki khallaga ai nara leibi nangi ngasigi wasimadi tarage hore numidang oiram ai thabak halakpaduda bestro cafe da thengnasi masigi matung aingoda mukhana kariguma mata hairaklak nakhoi ge topa thabak aduda mari leina hange haina khalagan phone do kakhebagi tutlauba makhol aduda ningthinu phone do puthoklaga mamit ani yeng mamai do makhuru do sinduna kappi jalko do thinbagi anaba khangbagi ushilamba mamittu panglaktuna lephauba nupa do bu yenglakbani adubu leiramdre tangsi taha mangaktu thangattuna thonga dogi mapandu da yenglai adubu ude tangsi nurse aduda upai leite yeng tanja adudani thong do hanglakbado tangsi bhab phana sat yenglai adubu mamani changlaklibado wakhal lakladuna leiramba machabu ubada taha changsalakduna phamang machiduda phamtha machada nokmi kappagi ipom pomba mamittuna yengi icha kisuk tawdrabro nasadu yam sonthabra waribro nangbo kari nungaite tablap khomi nupi edusu ai kesam tawdrema ma akhoi pa du kyan la aurabro lakri hayeng ayuk lakpa yaina doctor na dikhanna hairi mi laklabada nurse tu suwa makha sinaramlaga ka adudagi thoki sananu machada onse nandom chana dinner thelakani ichabu kari chaninge ima haikhige tangshi thonglomda yengduna ima sananu machagi makhongdu nambiduna khomi ima taiye sida changa amba nupado kanano tangsi mama hoi khangbra haina thawai maki wadu hangbani sananu wakhal tadraduna kanabu none nang kakani nang bunga saidagi senaduna leiribadudi adubu sananu wakhal ama lakladuna haire nangna hairibu kanabunu ngasai nangbu laikatnaramba nupadoro tangsi kapningbagi sordu matin yothaduna phathai khangi masu moigi mi khangdana kayani hekta changlakkadobu natte haiba adumakna hanglibani khanglakle mikuba sidadi mabu ngasai pamkhalakhiba nupado kayani haiba adubu makukto amuktang nomlai sananudi wadu makhatai wariga phazana sanaba ngamkhidreda ngasai nya hekti wari tawkhibani moisu napaga thabak tawminaba oibajani aduda napagi operation tawbaduda hangba changa amba oira male kari thabakno akhoi paga tawminai sakaino sananu mathau tawna adugadi kupna hanghaudreda imasu imadi nangida amuk napagida amuk chenaba honabadane nupa machasingduga wariga phazana tawhaudre moi halamdai ngaktang changamuna haibanine mathau sangdrabra karino changamdrene do tangsi mamai de luk tharap tawna sor asangba ma hondoi thamoi de so haifam khangda marol loli ai ki tamak lakpa nattaba mana ai ki tamak wabiramba aduga ai ki wahin mabu kaphalaga ipamdagi amuk tamhan khrabra tangsi nang taisibu kaino nupa magom na thawna su leite nanakta nangki damak leblingai nangba nungshini yenglingai nungsi haina haihawdaba karigeno mabu amuk halaktragadi kamdawba nanga ngawbi oini apangbi nanga amuk kapkani khangdabra itiksu nate magi thaga sukhene magom ai thawna phana khamba sungamde madam wakhalda hanthana marol lolingai mamana magi masa soklakpaduda tangsi ikhang khangna ningjum anida fat inkhali matawduda sananu
Kaidaurage nakok nungaitabro nangbo? Kaisuk tawde ima. Ado ima ahi glucose ma loiraga atum satoasi ko siya. Sananu machada haire. Sonthari si ma loiraga niya glucose amaga kapkisi haina ngasay doktor na hairambani. Ay kaisuk tawde ima. Si mana yarani manamta haina biyo ba? Oh, loiraga niya doktor gi hek ngangnirasi. Ngaihak leiraga mandom chahoy na dinner puraklaga chaba yaba khara chasil. Drip su loiraduna doktor du lai. Amaga yansi haina kanna hairi. Adubu tangshina yalagumsi ay kaisuk tawde haina hairabada. Doktor du su phari. Ngasigidi potharaga yeng sontharaga na amuk kapsi haina. Jalko du satoklamde. Tangsi mapagi manakta laklaga pungmuk leirami. Aduga mamaga mandom chaga phamduna wari tawribadu. Masu phone do amuk met tawraga tai. Ngaihaki matung mamaga mandom chaga do room maduda bed atopa hangba ma leiribaduda tumthagre. Phana kuinadi onduna tumthanaba hotnabani. Adabu nungthil chuppa ama gyan mangna tumlubanara masadu tumningba pokti. Maduda natti wakhaldi. Wakhaldu ngasaidagi khoirangduna haifam khangda leirabada. Masadu tawfam khangda hiblambadagi haugalei. Tangsi phamung aduda tumbak tashin amuk phami. Khalli kayado manakta amuk laklaroidabra. Nahan makai manaktagi tamhaningbana chaikhiba nupadu ngasidi manakta lakhaningba phauri. Onsinaraga wari sananingi. Ipaire magi mari koji thangba wahei singnaduna nipadubu warauduna amuk hana manakta laklaroidra haina. Tangsi phaklang gari aduda yengi pung 8 chap chana tarame. Sor amuk hondoklaga amuk hipthai. Adubu mamito ushillaga wakhal madi pothasi haiba yade. Wakhal na khoirang libadu karino chap chana khangbana phamungdagi kumtha thongdu tapna hanglaga mapanda thoglakbani. Asum thangla ikhong thangdu nakiyati yenglaga yaure main corridor adomda mamituna akoibadu yengba lepte. Yengli thamoy mana uningliba magi mai kaibu. Laibak phaduna mayam marak aduda yauramgadra khanna adubu ude. Ifun fungatlamba masado intham chana tekhali. Mapanda sitliba liri malangbana yaibada. Humliba malangbaduna magi khoirangliba wakhaldu khajik tapthahalai. Tangshi leiriba park machaduda changlaga thariba phamdhuda phamthai. Wakhaldu inthahange khanduna ni phanayamle akoibadu punglang langi. Akoibadu nokmi yenglamba mamito yenglai ngasigi atiyada mengnangan thoiribi thaja mabu. Laitharakpada mitsnadu mitchanaroi sambal wangmadagi langtaknariba thamoy wakhaldu nangasaidagi khoirangliba magi kayagi mitsnaga. Khamjinba gamda maithongda minok ama sat leite mamaidu non tharaga samlang khara nakongda yepsil. Madom ikai nungshi yanajaduna phamlambadagi haugatlaga chatpa hawi. Adubu karamba mikupta manak yaushilaklamlibanu khutsa aduda lamduna soklakpadu. Adubu ikai thiraba thamoidu wakhal mananga nupaduda mai leina nupadugi paukhumpi. Adubu nungsibagi wangangna mabu mathong khangda wa haifam khangda kok ngauhalabada phamlambadagi haugatuna minoktu mamai thongda loinana chatpa hawi. Waridu loidri nupadu matung ilakani khan thangliba khongthangni. Adubu wahai amata makha tarakte. Tangsi maithongda tamliba minok adu set hanje thanglamba khongthangdu chap leplaga mamai leiduna nupadubu yenglai. Kaya phamduna nokmi mabu yenglami. Kidaure amukon thogi yengaide. Tangsi pisumda sukna yenglai. Kaya maithongda tamliba minok adu manghanda nupidu tanaba tablapadu makhairi. Ingi nungsitse nasadu sonbaga amungnani changujo phasana tumthoro khanai. Adubu nupidu changkhibagi mahut mapi ira chelai. Mataududa kaya phamlambadagi haugatlaga praprap changsinduna hanglai. Kaidoragi nangbo? Ira cheliba mamituna nupaduda ye machindu lolai. Nangasidagi aingondagi lapthoknaroidra. Mataududa kaya nokmi haire. Besani sana ainari hainit mi tawkraba natro.
ꯂꯥꯌꯦꯡꯕꯤꯒꯗꯧꯕ ꯅꯪꯅ ꯌꯦꯡꯕꯤꯗꯗꯅ ꯂꯩꯔꯒ ꯑꯩ ꯅꯥꯔꯒ ꯂꯩꯌꯨ ꯍꯥꯏ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯅꯕꯁꯦ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯧꯗꯣꯏꯅꯣ? ꯋꯥꯗꯨꯗ ꯀꯌꯥ ꯃꯥꯏꯊꯣꯡꯗ ꯇꯝꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯤꯔꯛꯏ ꯃꯥꯁꯨ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯈꯨꯝ꯫ ꯂꯣꯏꯕ ꯅꯥꯏꯈꯤꯗ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ, ꯑꯃꯨꯛ ꯍꯧꯒꯗꯕ ꯂꯩꯇꯤꯌꯦ ꯄꯪꯕꯤ꯫ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯂꯨ, ꯅꯣꯛꯑꯒ ꯌꯦꯡꯅꯁꯤ꯫ ꯂꯣꯜꯂꯛꯀꯦ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨ ꯎꯔꯒ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯨ ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯑꯗꯨꯒ꯫ ꯀꯌꯥ ꯇꯥꯡꯁꯤꯗ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯟ ꯇꯞꯂꯞ ꯃꯈꯥ ꯁꯝꯊꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯇꯥꯡꯁꯤꯒꯤ ꯃꯤꯠꯂꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯅꯥꯟꯊꯣꯛꯄꯤ꯫ ꯃꯅꯥꯛꯇ ꯇꯥꯡꯁꯤ ꯂꯩꯔꯤꯉꯩ ꯃꯥꯂꯦꯝꯕꯨ ꯀꯥꯎꯕ ꯃꯇꯧꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯇꯧꯔꯤ ꯅꯨꯄꯥꯗꯨ꯫ ꯇꯥꯡꯁꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯀꯟꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯉꯥꯎꯒꯅꯨ, ꯃꯤ ꯌꯥꯝ ꯂꯩꯀꯣ, ꯏꯀꯥꯏꯖꯩ ꯃꯤ ꯃꯃꯥꯡꯗ꯫ ꯃꯤ ꯃꯃꯥꯡꯗ ꯀꯞꯄꯗꯤ ꯏꯀꯥꯏꯗꯕ, ꯑꯗꯨꯒ ꯑꯩꯅ ꯄꯤ ꯇꯩꯊꯣꯛꯄꯒꯤ ꯏꯀꯥꯏꯔꯤꯕ? ꯋꯥꯗꯣ ꯍꯥꯏꯔꯒ ꯀꯌꯥ ꯇꯥꯡꯁꯤꯕꯨ ꯏꯇꯤꯡ ꯇꯤꯡꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯍꯣꯡꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯡꯁꯤ ꯃꯆꯤꯟꯗꯨ ꯆꯞꯁꯤꯟ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯅꯣꯛꯏ꯫ ꯃꯥꯡꯂꯨꯔꯕ ꯃꯤꯅꯣꯛꯇꯨ ꯁꯠ ꯍꯟꯖꯤꯟ ꯀꯌꯥꯁꯨ ꯍꯥꯏꯔꯦ꯫ ꯏꯃꯥꯡꯗ ꯁꯨꯝ ꯂꯩꯈꯤꯗꯣꯏꯔꯣ? ꯂꯩꯈꯤꯗꯣꯏ ꯇꯥꯔꯗꯤ ꯅꯪꯒ ꯁꯥꯟꯅꯕ ꯑꯩꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ, ꯑꯗꯨꯒ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯪ ꯆꯪꯈꯤꯗꯧꯕ ꯑꯣꯏꯔꯒꯗꯤ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯆꯪꯉꯨ꯫ ꯇꯥꯡꯁꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯅ ꯄꯤꯛ ꯊꯟꯅ ꯂꯩ꯫ ꯅꯪꯅ ꯑꯩꯕꯨ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯄꯤꯔꯒꯗꯤ ꯑꯩꯁꯨ ꯑꯍꯤꯡꯁꯤꯃ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯣꯏꯔꯁꯨ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯍꯥꯏꯒꯦ, ꯅꯪꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯔꯒꯗꯤ꯫ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦ ꯇꯥꯡꯁꯤ꯫ ꯇꯥꯡꯁꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯡꯂꯨꯔꯕ ꯑꯗꯨꯛ ꯍꯔꯥꯎꯖꯅ ꯄꯦꯟꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯃꯁꯥ ꯈꯪꯗ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯄꯦꯟꯅ ꯇꯝꯃꯤ꯫ ꯀꯌꯥ ꯃꯤꯅ ꯃꯥꯕꯨ ꯅꯣꯔꯃꯦꯜ ꯇꯥꯅ ꯎꯔꯕꯁꯨ ꯃꯁꯥꯗꯨ ꯍꯧꯖꯤꯛ ꯏꯉꯥꯎ ꯉꯥꯎꯔꯤ, ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯍꯔꯥꯎꯔꯤꯕ꯭ꯔꯥ? ꯃꯤꯠꯅ ꯎꯔꯤꯕ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯅꯨꯡꯁꯤꯕꯗꯒꯤ ꯄꯥꯝꯃꯨꯕꯅ ꯍꯦꯟꯒꯠꯂꯕ꯭ꯔꯥ? ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯁꯨ ꯅꯧꯈꯠꯂꯛꯂꯦ꯫ ꯃꯐꯝꯗꯒꯤ ꯇꯥꯝꯈ꯭ꯔꯒ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯄꯨꯕꯤ꯫ ꯃꯥꯅ ꯉꯁꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯝꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯗ ꯄꯤꯔꯥꯡꯗꯨ ꯏꯍꯧꯗꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯡꯁꯤ ꯅꯣꯛꯂꯒ ꯅꯣꯟꯈꯠꯂꯛꯄꯗ ꯃꯃꯤꯠꯇꯨꯅ ꯊꯩꯔꯨꯕꯗ ꯎꯔꯛꯏ ꯃꯃꯥꯅ ꯄꯥꯔꯛ ꯃꯅꯤꯡꯂꯣꯝꯗ ꯀꯣꯏꯂꯩ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯦꯞꯂꯤꯕꯗꯨ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯠ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯆꯪꯉꯒꯦ, ꯑꯩꯈꯣꯏ ꯃꯥ ꯊꯣꯛꯂꯛꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯈꯤ꯫ ꯀꯌꯥ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯇꯥꯡꯁꯤꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯌꯦꯡꯂꯛꯏ ꯁꯅꯥꯅꯨꯅ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗ ꯌꯦꯡꯂꯤꯕꯗꯨ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯦꯡꯅꯔꯒ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯝ ꯀꯣꯔꯤꯗꯣꯔ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯌꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯍꯧꯏ꯫ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯃꯊꯣꯡ ꯈꯪꯗꯕ ꯍꯔꯥꯎꯕꯒꯤ ꯏꯍꯨꯜ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛꯇꯪ ꯁꯠ ꯅꯥꯟꯊꯔꯒ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯏꯍꯧꯔꯤꯕ ꯃꯄꯤ ꯑꯗꯨ ꯄꯨꯂꯞ ꯅꯥꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯗꯨ ꯍꯥꯏꯒꯠꯂꯛꯄꯗ ꯇꯝꯂꯝꯕ ꯃꯤꯅꯣꯛꯇꯨ ꯃꯤꯀꯨꯞꯇ ꯁꯠ ꯍꯟꯖꯤꯟꯈꯤ꯫ ꯃꯤꯠꯅ ꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯀꯌꯥ ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯇꯣꯝꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯇ꯭ꯔꯥꯐꯤꯛ ꯇꯣꯝꯕ ꯃꯈꯨꯠꯇ ꯕꯦꯒ ꯑꯃ ꯄꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕꯗꯨ ꯎꯕꯗ ꯀꯌꯥ ꯄꯟꯊꯗꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯇꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯇꯣꯝꯕ ꯒꯦꯠ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯂꯦꯛ ꯇꯣꯌꯣꯇꯥ ꯐꯣꯔꯆꯨꯅꯔ ꯑꯗꯨꯗ ꯀꯥꯈꯠꯈꯤ꯫ ꯀꯌꯥ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯨꯅ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯐꯣꯟꯗꯨ ꯊꯧꯖꯪꯕ ꯁꯥꯏꯔꯁ ꯃꯦꯒꯗ ꯀꯣꯟꯐꯔꯦꯟꯁ ꯄꯤꯔꯒ ꯋꯥꯗꯨ ꯍꯥꯏ꯫ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯌꯧꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯊꯛꯀꯦ ꯇꯧꯔꯝꯕ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯂꯥꯛꯏ꯫ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯐꯣꯔꯆꯨꯅꯔꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡ ꯒꯥꯔꯤꯗꯨ ꯎꯔꯛꯂꯦ꯫ ꯊꯧꯖꯪꯕ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯈꯠꯂꯒ ꯐꯣꯔꯆꯨꯅꯔ ꯑꯗꯨꯒꯤ ꯃꯥꯡ ꯑꯣꯏꯔꯞ ꯊꯧꯏ꯫ ꯒꯥꯔꯤꯗꯨ ꯂꯤꯐꯇꯔ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯊꯧꯖꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯨ꯫ ꯁꯣꯔꯣꯛ ꯋꯥꯡꯃꯗꯒꯤ ꯐꯣꯔꯆꯨꯅꯔ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯅꯥ ꯀꯨꯝꯊꯔꯛꯏ ꯍꯥꯏꯕꯗꯨ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯑꯉꯛꯄꯅ ꯌꯣꯝꯁꯤꯟꯈꯤ꯫ ꯃꯥꯅꯤ, ꯃꯤꯠꯅ ꯎꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯃꯤꯍꯥꯠꯄ ꯆꯨꯔꯥꯟꯊꯥꯕ ꯐꯥꯁꯤ, ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯃꯨꯊꯠꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯁꯛꯃꯤꯟꯅꯈꯤꯕ ꯉꯁꯤꯒꯤ
ꯑꯌꯨꯛ ꯐꯥꯎꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯝꯃꯤꯟꯅꯈꯤꯕ DIG ꯃꯨꯛꯇꯥꯔꯩꯅꯤ꯫